Emotion da based warga sataba Eikhoi punamak ngaki oiba wakhal khudaki oiba wakhal da satabida punna phajana khandhaminarga platform amadagi punna work tominabaduna khoi manipur gi aphaba ngasi gi amadi tungi mirol gi dumka aphaba oine aduna adamaina khale aduna mayam punna mangna unity first madum kai appeal tawningi 13 August koding mak loina maru oi yamna significance adum lai importance ni adubu mayam mamang da tawgibadagi hantakki sina mo hena luna wakhal khanthaba matam 13 August sina lakpaga loina na athaubi singda ikhoina leisu katpaga loina na moi ningsing thoram pangthok loinana Eikhoi puwari singu ningsengaga ngasi gi amadi tungi lakadaba mirol da amadi hujik thengnariba Eikhoi gi lantheng masidaida Eikhoi karamba mawongda kari tawraga mikha pondaba aduga apunba manipur gi saktam sibu phajana thammaga Eikhoi amatta oina maihoron-dagi leiminaraba isilinaw sing leiminahanba aduba atopa mitof manipur bu thugai ge na honareba kangbu-dagi kamaina ngakthokadage se Eikhoi punna amatta oina political gi khetnaba aduga isagi mod gi khetnaba du thadoga hundoknarga Laibak issue da Eikhoi punna satminarga thengnaminnasi haibasi ai mayamda appeal tawjaningi irrespective of affiliation, political affiliation or any civil society oigera ma oigera punna ma Eikhoi gi oiba individual sing thadoknarga mayam amata oina pullakanda karino 13 August thokiba thokdokda kari para tambe British ke mayokta lan thengna kibuda emotion da based warga sataba Eikhoi punamak ngaki oiba wakhal khudaki oiba wakhal da satabida punna phajana khandhaminarga platform amadagi punna work tominabaduna khoi manipur gi aphaba ngasi gi amadi tungi mirol gi dumka aphaba oine aduna adamaina khale aduna mayam punna mangna unity first madum kai appeal tawningi